Atang hidak oina sizinaba yaba pambi sing mutkigadawraba uhai pambi lay makhal amadi u pambi singi chara sembada matam sangna masagi sinfam ama oina layribi Thawbal district ki Wangjing hodam badagi masagi chahi humdra rom helabi maibam ningol me mana luchingduna ngasi Wangjing Youth Football Club ki mihut singaloina na Wangjing Wangkai lailam thokpam gi akoibada u chara kaya thakri U thabagi thormaduda saruk yaraduna maibam ningol me mana hai Manipur da mahausadagi leiramlaba hidak oina sizinaba yaba pambi sing uhai sing u pambi amadi leising mutkibadagi kalhaunaba pandam da matam kayagi mamangdagi chara semduna miyamda lemda yenthokduna lakli Hojiksu miyamna environment kansi haibagi changshiliba u thabagi changshiliba khongjing asida saruk yabo oina atangba u makhal sing asi club ki icha singaloinana Wangjing Wangkai lai lamthokpam da thabani miyamna u chara pambirabasu Wangjing hodambada leiba magi masagi yumdagi lauraba yagani haina mahakna makhatana phongdorakli Wangjing lai lamthokpam budogi lampag sida Uzara makhal sanirom aina limna piraga aina thanjagare ngasi sidagi horaga awat pakayasu aina hapjangi haibagi wakalda thamjari aduga matungda sara singse kanagumbana pambiba leiragasu aingonda leiriba sara singse lobiraga malemgi aing asagi khal karakadaba khudingmakse kanba ngamnabagi damakta aingonda leiriba uzar ariba Haidagi aduga hidakanaraba kaya mama leiribase lobiraba yagani haiba wakanto aina miyamda paujala thamjari haira hidak langthak oiba kanagadaba laigi tingi oiba mathang chahidasu ai piba ngamnaba honajari ai hojik chara semba lepjadri aigi panganna aigi isajina chokthadri bhaudi malem sida aina uzara laijara hidak langthak oiba kaya se ai piba ngamnaba haidana mayangi mateng nijari ai ngamnabasu isoda ai nijaraga mayamda ai